ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯌꯥꯝꯗꯤ ꯑꯗꯨꯝ ꯌꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯃꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯄꯣꯛꯃꯤꯟꯅꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯌꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯁꯤ ꯅꯨꯄꯤ 2 ꯂꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯕꯕꯥꯅ ꯏꯀꯣꯟ ꯀꯣꯟꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ꯫ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤꯅ ꯏꯆꯤꯜ ꯏꯅꯥꯎ 2 ꯊꯝꯕꯤꯔꯝꯃꯤ, ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ꯫ ꯑꯗꯨꯒ ꯕꯕꯥꯅ ꯑꯍꯥꯟꯕ ꯂꯧꯔꯝꯕ ꯅꯨꯄꯤ ꯑꯍꯟꯗꯨꯒꯤꯅ ꯃꯆꯥ 3ꯅꯤ, ꯅꯨꯄꯥ 2 ꯅꯨꯄꯤ 1꯫ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯦ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯇꯛꯅꯕ ꯃꯤꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯆꯦꯡ ꯇꯛꯅꯕ ꯃꯤꯜꯁꯤꯗ ꯏꯃꯥꯒ ꯏꯃꯥ ꯑꯍꯟꯁꯤꯒ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯦꯡ ꯇꯛꯃꯤꯟꯅꯗꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯤꯟꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗꯅ ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨꯗꯅ ꯉꯥꯔꯤꯒꯨꯝꯕ, ꯉꯥ ꯑꯌꯥꯏꯕꯒꯨꯝꯕꯁꯦ ꯊꯅꯝꯃꯤ꯫ ꯑꯍꯟꯁꯤꯡꯗꯨꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯄꯖꯥꯠꯅꯤ꯫ ꯕꯕꯥꯗ ꯐꯥꯎ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯅꯪꯒꯤ ꯅꯨꯄꯤ 2ꯁꯤ ꯅꯣꯡꯃꯗ ꯈꯠꯅꯍꯟꯗꯦ, ꯌꯨꯝ パンꯕ ꯌꯥꯝꯅ ꯍꯩ ꯀꯥꯏꯅ ꯍꯥꯏꯕꯤ꯫ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝꯒꯤ ꯖꯨꯛꯇꯨ ꯑꯍꯟꯁꯤꯡꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯃꯌꯦꯛ ꯂꯥꯊꯔꯛꯄ ꯍꯧꯔꯛꯏ꯫ ꯑꯩꯒꯤ ꯏꯌꯥꯝꯕ 2ꯁꯤ ꯅꯨꯄꯤ ꯂꯣꯏꯅ ꯊꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯉꯥꯡ ꯅꯨꯕꯤ ꯂꯩꯅꯔꯛꯑꯕ ꯃꯇꯝꯗ ꯑꯩꯁꯦ ꯃꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯍꯟꯅꯤꯡꯉꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯌꯥ ꯊꯣꯏꯅꯗꯤ ꯅꯥꯆꯨꯡꯕꯤꯔꯝꯗꯦ꯫ ꯑꯩ ꯏꯁꯥꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯖꯍꯧꯈꯤ꯫ ꯃꯁꯤꯁꯨ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯅ ꯏꯃꯥꯅ ꯍꯣꯠꯅꯗꯅ ꯊꯕꯛꯁꯦ ꯇꯧꯍꯧꯕꯅꯤ꯫ ꯏꯌꯥꯝꯕ 2ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯊꯕꯛ ꯇꯧꯏ, ꯑꯗꯨꯒ ꯑꯃꯗꯤ ꯊꯕꯛ ꯇꯧꯗꯦ ꯃꯈꯣꯏꯒꯤꯅ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯁꯨ ꯏꯁꯥꯗ ꯁꯛꯇꯤ ꯑꯃꯗꯤ ꯂꯩꯖꯔꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯃꯇꯝ ꯑꯗꯨꯗ꯫ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟꯅꯨꯄꯤ ꯑꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯏꯆꯟꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯗ ꯏꯌꯥꯝꯕ 2ꯗꯨꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯃꯥꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯩꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯊꯣꯛꯑꯕ ꯑꯃ ꯇꯧꯔꯒ ꯌꯥꯝꯅ ꯂꯥꯏꯅ ꯍꯤꯡꯈꯤꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯅꯕꯨ ꯃꯈꯣꯏꯅ ꯑꯩꯁꯦ ꯂꯩꯍꯟꯅꯤꯡꯉꯛꯈꯤꯗꯦ꯫ ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯑꯃꯔꯣꯝꯗꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇ꯭ꯔꯦ꯫ ꯀꯅꯥꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯒꯦ ꯃꯈꯣꯏꯇꯅꯕꯨ ꯃꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤ ꯈꯟꯖꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯌꯨꯝ ꯑꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯋꯥꯔꯤꯁꯤ ꯁꯨꯝ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅꯁꯨ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯔꯛꯇ꯭ꯔꯤꯉꯩ ꯍꯣꯡꯗꯣꯛꯈ꯭ꯔꯁꯤ ꯈꯠꯅ ꯆꯩꯅꯔꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ, ꯑꯗꯨꯅ ꯃꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯁꯅꯨ, ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯃꯗ ꯑꯅꯧꯕ ꯌꯨꯝ ꯏꯈꯣꯜ ꯑꯃ ꯂꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯑꯩꯒꯤ ꯁꯪꯒꯁꯤꯡꯗ ꯌꯨꯝ ꯏꯈꯣꯜ ꯄꯨꯟꯅ ꯌꯥꯎꯕ ꯃꯐꯝ ꯑꯃ ꯊꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯟꯕ ꯍꯧꯈꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯖꯕꯅꯤ, ꯏꯪꯈꯣꯜꯈꯛ ꯂꯧꯔꯒ ꯌꯨꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯥꯔꯁꯤ꯫ ꯃꯤꯅ ꯍꯥꯟꯅ ꯂꯩꯅꯔꯝꯕ ꯌꯨꯝ ꯍꯥꯏꯕꯁꯤ ꯅꯥꯇꯩ ꯆꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯗꯣꯔꯤꯅꯤ꯫ ꯏꯁꯥꯒꯤ ꯃꯈꯣꯡꯗꯒꯤ ꯖꯇ꯭ꯔꯥ ꯍꯨꯜꯂꯒ ꯑꯅꯧꯕ ꯑꯃ ꯁꯥꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯃꯗꯨ ꯇꯣꯠꯁꯤ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯤ꯫ ꯍꯧꯖꯤꯛ ꯌꯨꯝ ꯑꯃ ꯁꯥꯕ ꯍꯥꯏꯔꯤꯁꯤ ꯑꯩꯒꯤ ꯊꯕꯛ ꯈꯨꯠꯆꯤꯟ ꯂꯥꯛꯆꯤꯟꯁꯤꯒ ꯑꯩꯅ ꯃꯗꯨ ꯉꯝꯒꯗꯕ ꯃꯥꯟꯗꯕꯒꯤꯅꯤ꯫ ꯃꯃꯣꯜ ꯑꯃ ꯇꯧꯔꯒ ꯑꯖꯥ ꯄꯨꯖꯥ ꯈꯔ ꯇꯧꯍꯜꯂꯒ ꯈꯤꯛꯇꯣꯛꯍꯜꯂꯒ ꯂꯣꯏꯔꯦ, ꯌꯥꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯕꯅꯤꯅ ꯑꯗꯨꯝ ꯐꯪꯉꯝꯃꯤ꯫ ꯏꯪꯈꯣꯜꯗꯤ ꯌꯥꯝꯅ ꯄꯨꯡꯆꯥꯎ ꯆꯥꯎꯗꯦ, ꯇꯧꯕꯇꯕꯨ ꯌꯨꯝ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ꯫ ꯑꯗꯨꯒ ꯐꯁꯨ ꯌꯥꯝꯅ ꯐꯖꯔꯦ, ꯑꯩꯅ ꯄꯥꯝꯕꯃꯛ ꯊꯣꯛꯂꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯃꯜꯗꯤ ꯌꯨꯝ ꯏꯪꯈꯣꯜ ꯄꯥꯔꯕꯅꯤꯅ ꯌꯥꯝꯅ ꯋꯥꯡꯉꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯂꯣꯟ ꯑꯃꯁꯨ ꯂꯧꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯏꯪꯈꯣꯜ ꯄꯨꯟꯕ ꯃꯐꯝ ꯑꯗꯨ ꯑꯩꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯩꯗꯕ ꯌꯥꯗꯦ ꯈꯟꯅ ꯎꯆꯤꯟ ꯑꯩꯒꯤ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯪꯈꯣꯜ ꯑꯗꯨ ꯂꯧꯕ ꯃꯇꯝꯗ ꯏꯁꯥꯗ ꯈꯤꯇꯪ ꯑꯉꯛꯄ ꯑꯃꯗꯤ ꯄꯣꯛꯑꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯩꯅ ꯂꯩꯗꯣꯔꯤꯕ ꯃꯐꯝꯗꯨ ꯀꯩꯁꯨ ꯄꯨꯂꯥꯞ ꯂꯥꯞꯄ ꯃꯐꯝꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯝ ꯌꯨꯝꯒꯤ ꯌꯨꯝ ꯃꯤ ꯉꯥꯛꯇ ꯇꯥꯕ ꯃꯐꯝꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯂꯩꯗꯣꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯛꯌꯦꯠꯇꯗꯤ ꯂꯝꯍꯥꯡ ꯑꯣꯏꯅ ꯍꯥꯡꯅ ꯖꯒꯥꯗꯨ ꯂꯩ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯅꯈ꯭ꯔꯒꯅ ꯌꯨꯝꯁꯦ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯔꯦ꯫ ꯃꯁꯤꯗ ꯑꯩꯅ ꯈꯜꯂꯤꯕꯅ ꯑꯩꯅ ꯂꯩꯔꯨꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯛꯌꯦꯠꯇ ꯑꯍꯥꯡꯕ ꯖꯒꯥ ꯈꯔ ꯂꯩꯅꯔꯤꯕꯗꯨ ꯃꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯟꯅꯗꯒꯤ ꯂꯩꯁꯜꯂꯒ ꯍꯥꯡꯅ ꯊꯝꯃꯤꯖꯥꯔꯥ, ꯅꯠꯇ꯭ꯔꯒ ꯃꯗꯨ ꯏꯪꯈꯣꯜꯗꯨꯒꯤ ꯌꯦꯠꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕꯖꯥꯔꯥ ꯃꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ
Laitin bhut pret kai sidi angonda kaya thoidode. Angonda yumi khonyo chaliba mapuni tauridusu. Mama sagi yumbu mandi aina lairibadu. Yum aduna adu phajana sarga mana tungiba gari duna. Ektiba amanba matongi. Gari kar ama phau thaude. Midusu hek yengbada paisa paiba miga mande. Isam samba mi male. Aina di tamo se kari thabak tawbigi hangubada. Karbar masa masa tauri thoidongna ahinbadi tawjate. Asumna nupa aduna khumai. Aisu laisa lurabanina punamakta tubat kaksalaga. Yum aduda lainabagi sem sarame. Aiga thabak tawinaba office ki imanaba mayama masu. Aina yum aduda hongjanba numituda. Makoisu laknaba kaurame. Aigi nupiga su yum aduda laktringi maga igasu. Yumda nongma numit ama yengba lakminarame. Maduda aigi nupidi mabuk ningda kaya ipen bahayabada oide. Mana khanjaribana yumche chawba pikpa thidana. Isagi makoktagi phajana sajaraga lejabadune. Mana pamjarisi. Numituda maga iga yumda sum yengminaringai. Mathak thangbada leiringai makhada miyama. Sangakpagi mawongda khumup makholama. Maga iga na tarei. Madudaina mangonda kananune makhada miyama sangi sibo. Geto nang manungdagi lok tawramdro hangame. Aigi nupina muk tawramdedo ngakti ngaksalamidudi. Mi sangagadi get hangkiba makhon tami. Ado makhada kumaga yengmusiro hairei. Aina mohoy lao yengmusi haidana. Ibani mag makhada kuminarei. Matamaduda yung makhaduda mi matalayram kide. Aisu makhagi kasing aduda sang-sangduna yengame. Aigi nupina sumasuwa kana karigumba makhalaba mahali. Engonda mana sumna hairei. Kainong asay takidubo kungup tungaga miyama. Sangapagi mongda tawdro nang sutari duni. Adugo makhada mi matalayram drisina kamay na tawrizano. Daday din nang giyumse kainong busum kanjalae. Nate yumasipo paisa tinadringay. Mari makong kara hangaw yadro hairei. Aisong hek akoy baduda kuyang yengaga. Mangonda sumna hairame. Asi yare ba ibani ki wakan wairang bane. Asayda mi panayam na tarisidi. Lao se yumda halasi hairame. Aigi nupina mo mi budi panayam tayo haibo. Isang matin lana budi kara lapna sana tare. Nagi taso labukla lampak na kayo layisina kangdre. Aidi habide hainu sumayna yung gayaw na yung kolo busi yam na lubane. Miso asok pazana sajarami ba. Yung sa kariso tadong nga moy. Maramamagini yung kola si taduwamisi. Ado pare lokragadi laukre. Ado dada sida hongzalaktringay. Maiba maibi kara tanaraga. Kay kayo like tingi kara korom tohusi. Ado go hongzansi haidei. Ay namu hoise yari lao tongon salamage. Halasi lao haidane ibani sa yumda mukhalame. Masigi matung numita papapungpam matamama yengduna. Yung maduda ko si hongzalaki. Ay gitadani duna swayngwanda. Nanaw nangi yung sidi pazarene. Nungay na paan po oiro. Sida laikre haidina ako'y kaubo taugano. Hek tabak karapada sangau. Ako'y sunanggi sida hekta sang salakturi ni haidei. Maduday na ako'y dadasong ngam na ba tauri ni kumi. Ay gahepong inabay sa nupi duna so. Dada yung siyam na pazare. Ay nasumangoda sumay na sa siya haibane. Ado mana yada leire. Ado dada ina maganang kaksida leidoy si. Kizadro ang apikpasiga. Ay namuk yari hinoy na maro na mahektaw baga. Kizaba kay butaw durge yung dabo hairame. Tabak taw minabay sung imana ba kaya duna so. Yung siyam na pazare haibirame. Numitude so mayam ka pundo na takpalang batawringay. Matam so haw kiba kangawde. Ay gidala amba singdo so mahi loy na hanaki. Numito ay diwana gawa baga yuso karang ngaw baga. Ngatana ay di pamungda sangaga tumami. Adugay ginupiti sa kairami ba singdo mamatomda. Sumpung tenga po tamna loy salaga layrame. Matamado ay ginupini kisanda layringay. Mamanda tarak kiba dumay ni yung maduda. Mi masum laybagi mongda kumup makuan kumba. Amadi swasat makola masung kamanung adudagi. Mana tara bazane. Maduda masuk kaino ni kanawirizano haidana. Tamna summakondo tariba makaya tumda. Yeng bathora me. Aduga kamagi manungda mi mapusay ti humbagi mawongda. Adumay na torok patagi mana kado thong hang tuubada. Manungda di kanasu layramde. Tawadabu ka manung aduda layba upugi matakta thangkalaga thameba. Kole kara makhada gong intaraki. Agi nupiso kidana kangboy lakoy. Oy ma haidana maso ay ginakta prap sensalay. Aduga isi tumba hogdoray. Dada mukta hogolo si karino matawri haidana. Ay sama na tumba hogdoray. Ay so isa sa ngawri pari kay dawri hairino hangame. Ay ginupino mugdada. Asida ka manungda karino matawri. As ayam nakire. Ado nga haktang hogolaga wari sasi.
ꯑꯃꯨꯛꯇ ꯍꯧꯒꯠꯂꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯔꯝꯕ ꯀꯥꯅꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯃꯪꯒꯣꯟꯒꯤ ꯑꯋꯥꯡ ꯊꯪꯕ ꯀꯥꯗꯨꯅꯤ, ꯎꯄꯨ ꯂꯩꯕ ꯀꯥꯗꯣ꯫ ꯅꯍꯥꯟ ꯃꯃꯥꯡꯗ ꯏꯕꯥꯅꯤꯅ ꯁꯤꯗ ꯂꯥꯛꯄꯗ ꯇꯧꯔꯛꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯇꯧꯔꯛꯏ꯫ ꯅꯠꯇ꯭ꯔꯒ ꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯉꯛꯑꯕꯖꯥꯔ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯑꯃꯨꯛ ꯀꯔꯥꯏꯗꯩ ꯍꯨꯔꯥꯟꯕꯅꯣ? ꯑꯩꯅ ꯒꯦꯠ ꯂꯣꯟꯁꯤꯜꯂꯝꯃꯕꯅꯤ꯫ ꯑꯁ ꯑꯩ ꯊꯣꯛꯑꯔꯣꯏꯒꯦ, ꯅꯪꯁꯨ ꯇꯨꯝꯃꯣꯀꯣ, ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ, ꯑꯩꯁꯨ ꯋꯥꯔꯦ ꯇꯨꯝꯃꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯈꯤꯗꯦ꯫ ꯑꯩꯁꯨ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯊꯛꯀꯤ ꯀꯥꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯀꯨꯌꯦꯡ ꯌꯦꯡꯉꯒ ꯂꯩ꯫ ꯑꯩꯅꯁꯨ ꯀꯩꯅꯣ ꯉꯔꯥꯡ ꯅꯪꯅ ꯍꯥꯏꯔꯛꯈ꯭ꯔꯤꯗꯨꯕꯣ, ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯑꯁ ꯌꯥꯔꯦꯗ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯀꯌꯥ ꯇꯥꯗꯦ, ꯌꯨꯝ ꯑꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯑꯩꯗꯤ ꯂꯩꯕꯗ ꯀꯤꯖꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯃꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ, ꯉꯔꯥꯡꯗ ꯍꯣꯡꯖꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯍꯥꯏꯅꯒꯦ? ꯑꯍꯥꯟꯕ ꯂꯩꯗ ꯉꯥꯏꯔꯤꯕꯒꯤ ꯇꯧꯔꯤꯅꯤ, ꯁꯨꯝ ꯀꯨꯏꯔꯛꯑꯒ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯈꯤꯇꯪ ꯉꯟꯅ ꯆꯠꯀꯦ, ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯉꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯆꯤꯟꯕꯗꯨꯗ ꯉꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯣꯝꯗ ꯃꯥꯗꯤ ꯃꯇꯣꯝꯗ ꯑꯉꯥꯡ ꯑꯄꯤꯛꯄꯗꯨꯒ ꯂꯩꯍꯧꯕꯗꯨꯗ ꯀꯤꯖꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤꯒꯤ ꯀꯥꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯉꯛꯄ ꯃꯇꯝ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯃꯉꯣꯟꯗ ꯏꯆꯦ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯈꯤꯕ ꯃꯈꯣꯟꯁꯤ ꯃꯥꯅ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯀꯩꯅꯣꯅꯦ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ, ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛ ꯏꯆꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯧꯔꯛꯈ꯭ꯔꯤꯗꯨꯅ? ꯑꯩꯕꯨ ꯍꯧꯒꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯅꯦ? ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯥꯏꯗꯅ ꯃꯥꯁꯨ ꯑꯄꯤꯛꯄ ꯑꯉꯥꯡꯗꯣ ꯐꯃꯨꯡꯗ ꯊꯅꯝꯃꯒ ꯁꯨꯝ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯆꯥꯛꯈꯨꯝꯂꯣꯝꯗꯁꯨ ꯁꯨꯝ ꯃꯈꯣꯜ ꯑꯃꯁꯨ ꯁꯨꯝ ꯇꯥꯏ ꯍꯥꯏ, ꯀꯣꯟ ꯊꯤꯟꯕꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯀꯣꯡ ꯀꯣꯡ꯫ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯁꯜꯂꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛꯁꯨ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯑꯩꯒꯤ ꯅꯨꯄꯤꯅ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛꯈꯨꯝꯗ ꯌꯦꯡꯂꯤꯉꯩ ꯑꯉꯛꯄꯅꯤ ꯇꯧꯔꯤꯕ ꯃꯇꯧꯗꯣ꯫ ꯃꯥꯒꯤ ꯃꯁꯝꯗꯨ ꯁꯧꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯇꯨꯡꯗꯒꯤ ꯐꯣꯏꯕ ꯍꯧꯔꯛꯈꯤ, ꯃꯈꯥꯗ ꯐꯥꯎ ꯃꯥꯁꯤ ꯅꯝꯁꯜꯂꯛꯏ ꯍꯥꯏ꯫ ꯃꯗꯨꯗ ꯃꯥꯁꯨ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯃꯤ ꯇꯥꯅꯕ ꯀꯟꯅ ꯀꯟꯅ ꯂꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯒꯦꯠꯇ ꯂꯝꯍꯥꯡ ꯂꯩꯕꯅꯤꯅ ꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯃꯤ ꯑꯃꯠꯇꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯥꯅꯁꯨ ꯀꯟꯅ ꯀꯟꯅ ꯀꯞꯄꯗꯒꯤ ꯁꯝ ꯐꯣꯏꯔꯝꯕꯗꯨ ꯁꯠ ꯂꯥꯎꯅ ꯊꯥꯗꯣꯛꯈꯤ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯃꯥꯁꯨ ꯀꯞꯄꯒ ꯑꯉꯥꯡꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯣꯝꯗ ꯆꯦꯟꯁꯜꯂꯛꯏ, ꯑꯗꯨꯒ ꯑꯉꯥꯡꯗꯨ ꯄꯝꯈꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯤ ꯃꯁꯛ ꯎꯗꯕ ꯑꯃ ꯁꯨꯝ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯗꯒꯤ ꯀꯥꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯩꯗꯤ ꯃꯗꯨ ꯄꯨꯝꯕ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ, ꯃꯔꯝꯗꯤ ꯑꯩꯗꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤ꯫ ꯀꯣꯟꯅ ꯑꯩꯅ ꯑꯣꯐꯤꯁꯇꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯒꯦꯠꯀꯥꯁꯦ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯌꯨꯝꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡ, ꯃꯅꯤꯡ ꯊꯣꯡ ꯀꯥ ꯑꯅꯝꯕꯅ ꯂꯣꯏꯅ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯀꯧꯗꯨꯅ ꯑꯩꯅ ꯁꯨꯝ ꯆꯪꯉꯛꯄꯗ ꯃꯃꯥ ꯃꯆꯥꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯀꯞꯄꯒ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯥꯅ ꯀꯞꯄꯒ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯪ ꯀꯔꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ, ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯗꯗꯥ ꯑꯩ ꯍꯥꯟꯅꯒꯤ ꯌꯨꯝꯗ ꯂꯩꯔꯦ, ꯏꯇꯩ ꯍꯣꯏꯒ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯀꯞꯄꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯃꯔꯝ ꯍꯪꯕꯗ ꯃꯥꯁꯦ ꯄꯨꯈꯞꯇ ꯀꯞꯄꯒ ꯂꯩ꯫ ꯃꯗꯨꯗ ꯑꯩꯁꯨ ꯐꯔꯦ ꯑꯩ ꯂꯥꯛꯑꯒꯦ ꯂꯩꯔꯝꯃꯣ ꯍꯥꯏꯗꯅ ꯈꯨꯗꯛꯇ ꯑꯩꯁꯦ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯗꯗꯥ ꯍꯣꯏ ꯏꯇꯩꯃ ꯍꯣꯏ ꯃꯈꯣꯏ ꯃꯌꯥꯝꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯋꯥꯔꯤꯗꯨꯁꯨ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏ꯫ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ, ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯅꯉꯣꯟꯗ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ꯫ ꯉꯁꯤꯒꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯗꯨ ꯑꯩ ꯍꯥꯠꯀꯦ ꯇꯧꯔꯛꯄꯅꯤ, ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯃꯔꯣꯏ, ꯑꯩ ꯀꯤꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯇꯝꯃꯛꯏ꯫ ꯐꯅ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯒꯁꯨ ꯑꯩꯗꯤ ꯏꯁꯥꯗ ꯄꯥꯈꯠꯄ ꯅꯠꯇꯅꯀꯌꯥ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯗꯗꯥ ꯍꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯅꯅꯥꯎ, ꯀꯩꯅꯣꯅꯦ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯤꯕꯣ, ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯣ ꯇꯧꯔꯤꯁꯤ, ꯅꯠꯇ꯭ꯔꯒ ꯌꯨꯝ ꯑꯗꯨꯗ ꯍꯥꯟꯅ ꯃꯤ ꯁꯤꯈꯤꯕ ꯌꯥꯎꯕꯖꯥꯔꯣ? ꯑꯁ ꯂꯨꯔꯤꯗ ꯅꯣꯏꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯗꯗꯥ ꯌꯨꯝ ꯑꯃꯗ ꯃꯤ ꯁꯤꯈꯤꯗꯕ ꯌꯨꯝꯕꯨ ꯀꯔꯝꯕ ꯌꯨꯝꯕꯨ ꯂꯩꯒꯦ? ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯅꯠꯇ꯭ꯔꯒ ꯃꯥ ꯃꯇꯣꯝꯗ ꯂꯩꯍꯧꯕꯗꯨꯗ ꯚꯥꯞꯅ ꯄꯨꯡꯁꯥꯗ ꯁꯥꯒꯠꯂꯤꯖꯥꯔ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯌꯥꯝꯕ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯅꯅꯥꯎ, ꯃꯤ ꯂꯩꯈꯤꯗꯕ ꯍꯥꯏꯕꯗꯤ ꯅꯥꯇꯩ ꯆꯥꯗꯅ ꯁꯤꯈꯤꯕ ꯌꯥꯎꯈꯤꯕꯖꯥꯔ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯅꯪꯁꯨ ꯚꯥꯞ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯅꯣꯏꯅ ꯄꯥꯝꯖꯔꯦ, ꯐꯔꯦ ꯂꯧꯈꯤꯕꯅꯦ, ꯑꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇ꯭ꯔꯤꯉꯩ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯍꯧ꯫ ꯌꯨꯝ ꯏꯪꯈꯣꯜ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁꯤꯗ ꯂꯣꯏꯅ ꯂꯩꯔꯣꯗꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯜꯂꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯗꯗꯥ ꯑꯁ ꯑꯩꯗꯤ ꯄꯥꯈꯠꯇꯅ ꯑꯥꯒꯤ ꯌꯨꯝꯗ ꯊꯣꯡꯒ ꯑꯃꯠꯇ ꯂꯣꯟꯁꯤꯜꯂꯝꯕ ꯅꯠꯇꯦ,
ꯑꯗꯨꯅ ꯑꯩ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯁꯅꯥꯔꯩ ꯂꯥꯛꯑꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯍꯜꯂꯛꯑꯕꯅꯤꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯪꯅ ꯌꯥꯝꯅ ꯀꯤꯔꯒꯅ ꯑꯩ ꯍꯌꯦꯡꯗꯒꯤ ꯅꯪꯒ ꯂꯩꯃꯤꯟꯅꯅꯕ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯃꯤ ꯑꯃ ꯊꯤꯔꯒꯦ ꯑꯗꯨꯒ ꯅꯪꯒ ꯃꯥꯒ ꯂꯩꯃꯤꯟꯅꯔꯣ ꯑꯗꯣ ꯉꯁꯤꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ ꯒꯦꯠꯐꯥꯎ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯂꯣꯜꯂꯝꯕ ꯅꯠꯇꯦ ꯑꯩꯗꯤ ꯄꯥꯈꯠꯇꯅ ꯁꯤꯗ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯆꯪꯕ ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯇꯧꯔꯛꯈꯤꯕꯗꯨ ꯑꯩ ꯏꯁꯥꯁꯦ ꯍꯧꯖꯤꯛꯐꯥꯎ ꯀꯤꯕ ꯍꯟꯗ꯭ꯔꯦ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯔꯛꯑꯦ ꯃꯗꯨꯗꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯌꯨꯝꯗꯣ ꯑꯗꯨꯃꯥꯏꯅ ꯊꯅꯝꯕ ꯌꯥꯕ ꯅꯠꯇꯦ ꯗꯗꯥ ꯉꯁꯤꯗꯤ ꯅꯈꯣꯏ ꯂꯩꯃꯤꯟꯅꯍꯧꯔꯣ ꯏꯇꯩꯃ ꯀꯤꯗꯅꯕ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯕꯤꯔꯣ ꯑꯗꯨ ꯑꯩꯗꯤ ꯆꯠꯂꯒꯦ ꯍꯌꯦꯡꯗꯣ ꯑꯩ ꯂꯧꯕ ꯂꯥꯛꯑꯒꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯗꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯑꯦ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯗꯗꯥ ꯅꯪ ꯆꯠꯈꯤꯅꯨ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯂꯩꯔꯤ ꯅꯪ ꯅꯇꯣꯝꯗ ꯀꯃꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯨꯗꯣꯏꯅꯣ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯁꯅꯥꯔꯩ ꯌꯥꯔꯦ ꯇꯣ ꯃꯤꯅ ꯇꯥꯔꯒ ꯅꯪꯒ ꯑꯩꯒꯁꯦ ꯉꯥꯎꯕ ꯃꯥꯜꯂꯅꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯉꯁꯤꯗꯤ ꯅꯪ ꯁꯤꯗ ꯂꯩꯔꯣ ꯍꯥꯏꯔꯝꯃꯒ ꯑꯩꯗꯤ ꯌꯨꯝꯗ ꯑꯗꯨം ꯍꯜꯂꯛꯏ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯑꯩꯁꯦ ꯌꯨ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯉꯒ ꯌꯨꯁꯨ ꯈꯔ ꯊꯛꯑꯝꯃꯤ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯏ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯦ ꯑꯩꯗꯤ ꯈꯔ ꯆꯥꯛꯁꯤꯟ ꯊꯛꯆꯜꯂꯛꯄꯗꯨꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ ꯀꯣꯟꯅꯗꯤ ꯑꯩꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯄꯨꯡ ꯊꯦꯡꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯃꯤ ꯑꯃꯒ ꯇꯨꯃꯤꯟꯅꯔꯒ ꯈꯣꯡ ꯊꯥꯡꯒꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯛꯏ ꯑꯩꯁꯨ ꯃꯗꯨꯗ ꯍꯥꯟꯅꯒꯤ ꯃꯥꯒ ꯑꯩꯒ ꯇꯨꯃꯤꯟꯅꯔꯤꯕꯒꯤ ꯋꯥꯈꯟꯗ ꯀꯩꯅꯣꯅꯦ ꯈꯣꯡ ꯊꯥꯡꯒꯠꯂꯤꯗꯨꯕꯨ ꯍꯩꯅꯗꯦ ꯁꯦ ꯊꯥꯡꯗꯈꯣ ꯍꯥꯏꯔꯝꯃꯤ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯝꯃꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯅ ꯇꯨꯝꯃꯤꯉꯩꯗꯨ ꯅꯠꯇ꯭ꯔꯣ ꯃꯤ ꯑꯃꯅ ꯏꯁꯥꯗ ꯈꯣꯡ ꯊꯥꯡꯒꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈ꯭ꯔꯤꯗꯨꯕꯨ ꯃꯗꯨ ꯃꯪꯗꯤ ꯅꯠꯇꯦ ꯑꯁ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯁꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯤ ꯐꯔꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯇꯨꯝꯃꯒꯦ ꯈꯟꯅ ꯑꯩꯁꯦ ꯑꯃꯨꯛ ꯇꯨꯝꯊꯔꯝꯃꯤ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯕꯒ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯈꯨꯠꯁꯤ ꯄꯨꯛꯇ ꯊꯝꯕꯗꯨ ꯈꯨꯠꯁꯤ ꯃꯤ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯑꯒ ꯃꯈꯥꯗ ꯊꯥꯡꯗꯈꯤꯕꯒꯤ ꯃꯑꯣꯡꯗꯒ ꯇꯧꯔꯛꯏ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯐꯨꯛ ꯂꯥꯎꯅ ꯑꯃꯨꯛꯁꯨ ꯍꯧꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯇꯦꯕꯜ ꯑꯃꯗ ꯐꯝꯃꯒ ꯂꯩ ꯄꯨꯡꯁꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃ ꯆꯞ ꯆꯥꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯐꯣꯟ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯣꯟ ꯐꯅꯌꯥꯝ ꯇꯧꯔꯛꯑꯒ ꯂꯩꯔꯝꯃꯤ ꯃꯥꯗꯤ ꯄꯥꯈꯠꯇꯅ ꯐꯣꯟꯗꯨ ꯇꯧꯔꯤꯖꯥꯠꯅꯤ ꯑꯩꯁꯨ ꯄꯨꯡ ꯊꯦꯡꯉꯕꯅꯤꯅ ꯐꯣꯟꯗꯨ ꯍꯜꯂꯒ ꯇꯧꯔꯨꯗ꯭ꯔꯦ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯊꯛꯀꯤ ꯀꯥꯔꯣꯝꯗ ꯁꯨꯝ ꯃꯤ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯕꯗꯧꯅ ꯑꯃꯨꯛ ꯇꯧꯔꯛꯏ ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯁꯨꯝ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩ ꯏꯁꯥ ꯏꯇꯣꯝꯗꯁꯨ ꯋꯥꯈꯜꯁꯤ ꯃꯣꯟ ꯈꯜꯂꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯗꯣꯔꯤ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯁꯤꯅꯗꯤ ꯑꯗꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ ꯌꯥꯝꯂꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯌꯨꯝꯁꯦ ꯂꯩꯕꯗ ꯃꯁꯤꯗ ꯂꯣꯏꯅ ꯊꯥꯗꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯅꯧꯅ ꯏꯪꯈꯣꯜ ꯑꯃꯃꯨꯛ ꯊꯤꯔꯨꯕ ꯇꯥꯔꯤꯕꯣ ꯅꯠꯇ꯭ꯔꯒ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃ ꯇꯥꯟꯅꯁꯤꯔꯥ ꯐꯔꯦ ꯑꯁꯨꯛ ꯋꯥꯅ ꯌꯨꯝꯁꯤ ꯂꯩꯔꯨꯔꯒ ꯑꯩ ꯑꯃꯨꯛ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯝꯃꯒꯗꯤ ꯆꯜꯂꯔꯣꯏ ꯃꯥꯏꯕ ꯃꯥꯏꯕꯤ ꯈꯔ ꯇꯥꯟꯅꯔꯒꯦ ꯑꯗꯨꯒ ꯁꯤꯗ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯇꯣꯛꯑꯒꯦ ꯃꯥꯁꯨ ꯑꯥꯗꯁꯨ ꯃꯇꯝ ꯈꯔ ꯂꯩꯍꯜꯂꯁꯤꯔꯥ ꯃꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯂꯩꯍꯟꯅꯤꯡꯕ ꯅꯠꯇꯦ ꯐꯩ ꯍꯌꯦꯡꯗꯤ ꯊꯕꯛ ꯈꯔ ꯆꯦꯟꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯕꯤ ꯋꯥꯈꯜꯁꯤ ꯃꯣꯟ ꯈꯜꯂꯒ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯔꯝꯃꯤ ꯏꯌꯥꯝꯕ ꯑꯅꯤꯗꯨꯗꯁꯨ ꯑꯩꯅ ꯋꯥꯔꯤꯁꯤ ꯁꯦꯡꯅ ꯇꯝꯃꯝꯃꯤ ꯇꯥꯃꯣꯁꯨ ꯇꯥꯃꯣ ꯑꯩ ꯃꯐꯝꯗꯨ ꯇꯁꯦꯡꯅ ꯇꯝꯅꯔꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯀꯩꯁꯨ ꯚꯥꯞ ꯑꯣꯏꯁꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯈꯪꯂꯦ ꯑꯗꯨ ꯅꯅꯥꯎꯅ ꯈꯜꯂꯤꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯊꯣꯛꯑꯒ ꯐꯔꯣꯏꯗꯕ ꯖꯥꯔꯥ ꯐꯒꯗꯕ ꯑꯣꯏꯔꯒꯅ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃ ꯇꯥꯟꯅꯔꯒ ꯂꯥꯏꯇꯤꯡ ꯈꯨꯔꯨꯝ ꯊꯣꯛꯍꯟꯕ ꯄꯥꯝꯃꯤ ꯀꯨꯏꯊꯔꯛꯑꯒꯗꯤ ꯁꯨꯝ ꯑꯐꯕ ꯑꯣꯏꯔꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯇꯥꯃꯣꯆꯧ ꯇꯥꯃꯣꯌꯥꯏ ꯍꯣꯏꯒꯤ ꯁꯨꯝ ꯈꯪꯅ ꯆꯥꯟꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯩꯕ꯭ꯔꯣ ꯂꯩꯔꯒꯗꯤ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯅ ꯗꯗꯥ ꯑꯍꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯅꯧ ꯅꯌꯥꯝꯕꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯐꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯏꯕ ꯃꯥꯏꯕꯤ ꯐꯅ ꯌꯦꯡꯉꯒꯁꯨ ꯀꯥꯟꯅꯗꯕ ꯌꯥꯎꯕꯅꯤ ꯑꯗꯨ ꯅꯪꯅ ꯁꯨꯝ ꯈꯪꯅꯤꯡꯕꯒꯤ ꯌꯦꯡꯊꯣꯛꯀꯦꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯅꯅꯥꯎꯅ ꯂꯧꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯇ꯭ꯔꯕ ꯖꯥꯔ ꯃꯐꯝꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯅ ꯑꯗꯨ ꯐꯔꯦ ꯍꯧꯈ꯭ꯔꯒꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯑꯃꯇ ꯈꯪꯕ ꯅꯠꯇꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯌꯥꯝꯕꯒ ꯈꯪꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯄꯥꯗꯣ ꯃꯥꯏꯕ ꯐꯥꯎꯕꯅꯤ ꯅꯪ ꯑꯩꯒ ꯆꯠꯂꯒ ꯃꯗꯨ ꯎꯅꯔꯨꯁꯤ
ꯋꯥꯔꯤꯁꯦ ꯃꯈꯣꯏꯒ ꯇꯥꯟꯅꯔꯒ ꯊꯣꯛꯑꯅꯤ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯅ ꯑꯃꯨꯛ ꯗꯗꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯒ ꯎꯅꯔꯨꯔꯁꯤ, ꯂꯝꯕꯨ ꯀꯌꯥꯝ ꯂꯥꯞꯀꯦ ꯍꯪꯉꯝꯃꯦ꯫ ꯇꯥꯃꯣꯆꯧꯅ ꯑꯃꯨꯛ ꯂꯝꯕꯨꯗꯤ ꯈꯔ ꯂꯥꯞꯄꯦ, ꯅꯈꯣꯏ ꯑꯗꯣꯝꯗꯒꯤ ꯍꯥꯏꯗꯈꯤꯗꯣꯏꯅꯦ꯫ ꯐꯔꯦ, ꯑꯗꯨ ꯆꯠꯀꯗꯕ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯆꯠꯍꯧꯔꯁꯤ, ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯤ, ꯅꯪꯁꯨ ꯊꯕꯛ ꯀꯥꯗꯣꯏ ꯑꯣꯏꯔꯤꯅꯤ, ꯑꯗꯣ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ, ꯑꯩ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯑꯃꯨꯛꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯁꯨ ꯇꯥꯃꯣꯆꯧ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤꯒꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦ꯫ ꯃꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯪꯉꯝꯃꯦ, ꯅꯪꯅ ꯀꯤꯔꯤꯗꯣ ꯐꯅꯕ ꯑꯩ ꯇꯥꯃꯣꯆꯧꯒ ꯃꯥꯏꯕ ꯑꯃ ꯎꯅꯒꯦ ꯉꯁꯤ, ꯑꯗꯨꯒ ꯌꯨꯝꯗꯣ ꯀꯩ ꯂꯩꯒꯦ ꯌꯦꯡꯍꯟꯒꯦ, ꯑꯗꯣ ꯉꯁꯤꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤ, ꯑꯗꯨꯒ ꯃꯇꯝ ꯈꯔ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯍꯩꯕ ꯃꯤ ꯑꯃ ꯐꯪꯗ꯭ꯔꯤꯐꯥꯎ ꯅꯪ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒ ꯂꯩꯃꯤꯟꯅꯔꯣ, ꯑꯩ ꯃꯉꯣꯟꯗꯁꯨ ꯍꯥꯏꯈ꯭ꯔꯒꯦ, ꯅꯈꯣꯏ ꯅꯅꯝꯃꯒ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ꯫ ꯑꯗꯣ ꯑꯉꯥꯡꯗꯤ ꯎꯗꯦ, ꯇꯨꯝꯃꯤꯕꯨ ꯍꯪꯉꯝꯃꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯏꯆꯦꯅ ꯄꯝꯍꯧꯔꯤꯕꯅꯦ, ꯑꯗꯣ ꯃꯥꯏꯕ ꯌꯦꯡꯉꯒꯕꯨ ꯐꯒꯗ꯭ꯔꯣ ꯍꯪꯉꯛꯑꯦ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤ ꯐꯔꯣꯏꯗꯣꯏꯅꯣ, ꯂꯥꯏꯇꯤꯟꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯒꯦꯗꯣ ꯈꯪꯇꯣꯛꯑꯒ ꯃꯥꯒꯤ ꯃꯊꯧ ꯇꯥꯕ ꯑꯖꯥ ꯄꯨꯖꯥ ꯇꯧꯔꯒ ꯂꯣꯏꯔꯦ, ꯄꯥꯈꯠꯀꯅꯨꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯒ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯇꯥꯃꯣꯆꯧ ꯉꯥꯏꯔꯤꯉꯩ ꯌꯨꯝ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯂꯩꯈꯤꯗꯕ ꯕꯕꯥ ꯏꯃꯥꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯁꯦ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯁꯨꯝ ꯄꯣꯛꯁꯜꯂꯛꯑꯦ, ꯃꯔꯝꯗꯤ ꯑꯩꯁꯨ ꯃꯐꯝꯗꯣ ꯊꯥꯗꯣꯛꯅꯤꯡꯗꯅ ꯊꯥꯗꯣꯛꯑꯝꯕ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧ ꯗꯗꯥ ꯑꯍꯜ ꯑꯗꯨꯁꯨ ꯅꯅꯥꯎ ꯂꯥꯛꯑꯣ ꯊꯦꯡꯈꯤꯅꯤ ꯆꯠꯂꯁꯤ, ꯑꯩꯅ ꯐꯣꯟ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ, ꯑꯗꯣ ꯑꯍꯟꯗꯣ ꯑꯩꯈꯣꯏ ꯂꯥꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯃꯥꯁꯨ ꯉꯥꯏꯔꯝꯃꯒꯦ ꯍꯥꯏ, ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯑꯃꯁꯨ ꯆꯠꯀꯗꯕ ꯂꯩ, ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯗꯗꯥ ꯑꯍꯟꯗꯨꯒ ꯏꯕꯥꯅꯤꯁꯤ ꯃꯥꯏꯕꯗꯨ ꯎꯅꯕ ꯂꯥꯛꯑꯝꯃꯦ꯫ ꯎꯆꯤꯟ ꯃꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯦ꯫ ꯗꯗꯥꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅ ꯈꯪꯅꯔꯒ ꯂꯩꯔꯝꯃꯦ꯫ ꯄꯨꯟꯅ ꯗꯗꯥ ꯑꯍꯟꯗꯨꯒ ꯑꯩꯒ ꯃꯥꯏꯕꯗꯨꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤꯗꯣ ꯇꯥꯟꯅꯔꯝꯃꯦ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯥꯏꯕꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯦ, ꯄꯥꯕꯨꯡ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨ ꯀꯌꯥ ꯊꯥꯖꯔꯨꯗꯕꯅꯦ, ꯑꯗꯣ ꯉꯔꯥꯡꯁꯦ ꯑꯩ ꯏꯇꯣꯝꯗ ꯌꯨꯝ ꯑꯗꯨꯗ ꯇꯨꯝꯃꯤꯉꯩ ꯃꯤ ꯑꯃꯅ ꯈꯣꯡ ꯊꯥꯡꯒꯠꯂꯛꯄꯗꯧꯅ ꯍꯦꯛ ꯇꯧꯔꯛꯄ, ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠꯀꯁꯤ ꯃꯈꯥꯗ ꯍꯦꯛ ꯆꯤꯡꯊꯔꯛꯄ, ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯔꯛꯑꯦ꯫ ꯑꯗꯨꯒ ꯃꯊꯛꯀꯤ ꯀꯥꯁꯤꯡ ꯑꯗꯨꯗꯅ ꯃꯤ ꯑꯃ ꯁꯨꯝ ꯂꯩꯕꯗꯧꯅ ꯇꯧꯏ, ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯝꯃꯦ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯥꯏꯕꯗꯨꯅ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯑꯦ, ꯌꯦꯡꯉꯨ ꯃꯨꯟꯅ ꯇꯥꯎ, ꯑꯩꯅ ꯈꯪꯕ ꯈꯔ ꯅꯈꯣꯏꯗ ꯍꯥꯏꯔꯛꯀꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯅꯝꯕꯅ ꯌꯨꯝ ꯑꯗꯨꯗ ꯃꯤꯅ ꯂꯥꯏ ꯇꯤꯟ ꯑꯐꯠꯇꯕ ꯊꯥꯖꯤꯟꯕꯤꯔꯛꯄ, ꯑꯗꯨꯒ ꯑꯃꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯤꯈꯤꯕ ꯊꯋꯥꯏꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯃꯈꯜ ꯑꯅꯤꯁꯤꯅꯤ꯫ ꯑꯗꯣ ꯑꯩ ꯂꯥꯛꯇ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏ, ꯑꯩ ꯂꯥꯛꯑꯒ ꯌꯨꯝ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯒ ꯀꯔꯤ ꯂꯩꯒꯦꯗꯣ ꯑꯩꯅ ꯍꯥꯏꯔꯛꯀꯗꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛ ꯃꯤꯒꯤ ꯑꯔꯨꯕ ꯂꯥꯏ ꯈꯨꯔꯝꯕ ꯑꯃ ꯆꯠꯀꯗꯕ ꯂꯩ, ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪꯉꯔꯣꯏ, ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕ ꯅꯈꯣꯏ ꯑꯩ ꯂꯧꯕ ꯂꯥꯛꯎ, ꯑꯗꯨꯒ ꯑꯩ ꯌꯦꯡꯂꯒꯦ ꯍꯥꯏꯔꯛꯑꯦ꯫ ꯇꯥꯃꯣꯆꯧꯒ ꯑꯩꯒꯅꯁꯨ ꯍꯣꯏ ꯍꯣꯏ ꯄꯥꯕꯨꯡ, ꯉꯁꯤ ꯁꯪꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯍꯪꯆꯤꯠꯇꯨ ꯃꯗꯨ ꯁꯣꯏꯕꯤꯔꯅꯨ ꯍꯥꯏꯔꯝꯃꯦ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯑꯦ, ꯑꯩꯅ ꯍꯥꯏꯐꯦꯠ ꯍꯦꯛ ꯎꯕꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯁꯤꯈꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯊꯋꯥꯏꯗꯤ ꯎꯏ, ꯑꯇꯩꯗꯤ ꯀꯌా ꯊꯣꯏꯗꯣꯛꯄ ꯎꯗꯦ꯫ ꯐꯔꯦ, ꯄꯨꯡꯁꯨ ꯌꯧꯈ꯭ꯔꯦ, ꯄꯨꯡ 12 ꯇꯥꯁꯜꯂꯛꯑꯦ, ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ, ꯅꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯐꯝꯃꯣꯀꯣ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯏꯄꯥ ꯂꯩꯔꯤ, ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯦ, ꯑꯩ ꯆꯠꯂꯦꯀꯣ ꯍꯥꯏꯔꯝꯃꯒ ꯃꯥꯏꯕꯗꯨꯁꯨ ꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯈꯤ꯫ ꯇꯥꯃꯣꯆꯧꯅꯁꯨ ꯃꯥꯏꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯥꯒ ꯇꯤꯟꯅꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯦ, ꯏꯇꯥꯎꯕꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯤ, ꯃꯥꯒꯤ ꯍꯟꯗꯛ ꯌꯨꯝ ꯏꯪꯈꯣꯜ ꯄꯨꯟꯕ ꯌꯨꯝ ꯑꯃ ꯂꯧꯕ, ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯔꯛꯇꯅ ꯃꯈꯣꯏꯁꯦ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯒꯤꯅꯤ ꯅꯈꯣꯏ ꯄꯥꯕꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯥꯟꯅꯒꯦ ꯂꯥꯛꯏꯁꯤ, ꯅꯪꯅꯁꯨ ꯅꯈꯣꯏ ꯄꯥꯕꯗ ꯈꯔ ꯐꯖꯅ ꯍꯥꯏꯕꯤꯌꯨ꯫ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ, ꯏꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯅꯨꯡꯉꯥꯏꯇꯦꯗ, ꯑꯩꯁꯨ ꯍꯥꯏꯕꯤꯒꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯕꯥꯖꯤꯗ ꯊꯥꯏꯅ ꯌꯦꯡꯕ ꯌꯥꯝꯅ ꯂꯥꯛꯈꯤꯕꯅꯦ, ꯑꯗꯣ ꯅꯈꯣꯏꯅ ꯈꯪꯖꯤꯟꯒꯗꯕꯗꯤ ꯌꯨꯝ ꯏꯪꯈꯣꯜ ꯄꯨꯟꯕ ꯌꯨꯝꯁꯤ ꯀꯩꯗꯧꯅꯨꯡꯗ ꯂꯧꯔꯣꯏꯗꯕꯅꯤ, ꯂꯧꯔꯒꯁꯨ ꯃꯗꯨ ꯌꯥꯝꯅ ꯂꯨꯏ, ꯍꯥꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯇ꯭ꯔꯤꯉꯩ ꯑꯈꯪ ꯑꯍꯩ ꯃꯨꯟꯅ ꯇꯥꯟꯅꯔꯒ ꯀꯔꯤ ꯂꯩꯒꯦꯗꯣ ꯍꯥꯟꯅ ꯈꯪꯇꯣꯛꯀꯗꯕꯅꯤ꯫ ꯅꯈꯣꯏ ꯀꯤꯗꯤ ꯀꯤꯒꯅꯨ, ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯜꯂꯝꯃꯨ, ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯔꯛ ꯇꯥꯗꯣꯔꯤꯕꯅꯤ꯫ ꯏꯁꯥꯒꯤ ꯅꯧꯅꯩꯈꯣꯜ ꯑꯃ ꯂꯧꯔꯒ ꯌꯨꯝ ꯑꯃ ꯃꯀꯣꯛꯇꯒꯤ ꯁꯥꯖꯕ ꯍꯥꯏꯔꯤꯁꯤꯗꯤ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯖꯇ꯭ꯔꯥ ꯍꯨꯜꯂꯒ ꯁꯥꯔꯛꯇꯣꯏꯅꯤ, ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯑꯗꯨꯒꯨꯝꯕ ꯇꯧꯔꯔꯣꯏ, ꯑꯗꯨꯅ ꯍꯌꯦꯡꯈꯩꯗꯤ ꯅꯈꯣꯏꯁꯨ ꯈꯪꯖꯜꯂꯨ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯌꯥꯝꯕ ꯑꯩꯒꯤ ꯅꯨꯄꯤꯅꯗꯤ ꯏꯌꯥꯝꯕꯅ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯩꯉꯣꯟꯗ ꯐꯅꯗꯤ ꯍꯥꯏꯖꯈꯤꯕꯅꯤ, ꯑꯗꯨꯗ ꯑꯩꯅ ꯁꯝꯕ ꯄꯥꯝꯃꯨꯗꯅ ꯂꯩꯇ ꯂꯣꯟ ꯐꯧ ꯂꯧꯔꯒ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯖꯈꯤꯕꯅꯤ꯫ ꯃꯃꯥꯡꯗ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ, ꯑꯩꯁꯨ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯔꯒ ꯂꯩꯔꯤꯕꯅꯤ ꯇꯧꯔꯤꯁꯤ ꯍꯥꯏꯔꯝꯃꯦ꯫
ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯗꯨꯅꯤ, ꯑꯗꯣ ꯊꯣꯏꯔꯦꯟ ꯀꯩꯅꯣ ꯏꯇꯥꯎ, ꯅꯪꯅ ꯇꯥꯜꯂꯨꯔꯕ ꯅꯅꯥꯎ ꯅꯨꯄꯥꯁꯤꯕꯣ ꯅꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ ꯌꯥꯗ꯭ꯔꯣ ꯍꯥꯏꯗꯅ ꯗꯗꯥꯗ ꯐꯥꯒꯤ ꯑꯣꯏꯅ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯇꯥꯃꯣꯆꯧꯅ ꯅꯣꯛꯐꯤ ꯇꯧꯔꯒ ꯑꯩ ꯇꯥꯟꯖꯗꯦꯀꯣ, ꯑꯩꯈꯣꯏꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅ ꯍꯦꯟꯅ ꯄꯥꯝꯖꯩ, ꯐꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ, ꯑꯩꯁꯨ ꯃꯥꯁꯨ ꯊꯕꯛ ꯂꯣꯏꯅ ꯆꯠꯅꯗꯣꯏꯅꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯁꯨꯝ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯅꯪ ꯅꯤꯡꯁꯤꯡꯉꯛꯇꯅ ꯂꯥꯛꯑꯕꯅꯤ, ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯅꯆꯤꯟ ꯅꯅꯥꯎ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯍꯧꯕ ꯀꯥꯏꯁꯤ, ꯑꯩꯈꯣꯏꯗꯤ ꯇꯧꯍꯧꯗꯗꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯀꯨꯝꯗꯣꯔꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯗꯗꯥꯒꯩꯒꯁꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯡꯃꯤꯟꯅꯔꯛꯏ, ꯑꯗꯨꯒ ꯍꯟꯃꯤꯟꯅꯔꯛꯈꯤ꯫ ꯂꯝꯕꯦꯟꯗꯁꯨ ꯒꯥꯔꯤ ꯊꯧꯅ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯅꯥꯎ ꯅꯪꯕꯨ ꯅꯌꯥꯝꯕꯗ ꯋꯥꯔꯧꯕ꯭ꯔꯣ? ꯌꯦꯡꯉꯣ ꯅꯌꯥꯝꯕꯁꯨ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯇꯥꯃꯣꯆꯧ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ, ꯍꯧꯖꯤꯛ ꯇꯥꯃꯣꯆꯧ ꯍꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤꯁꯨ ꯏꯌꯨꯝꯅꯤ ꯈꯜꯂꯤ꯫ ꯑꯗꯣ ꯇꯥꯃꯣꯆꯧ ꯑꯩꯗꯤ ꯇꯥꯃꯣꯆꯧ ꯊꯥꯗꯔꯝꯃꯒ ꯆꯪꯉꯔꯣꯏ, ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯑꯒ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤꯗꯨꯗ ꯑꯩ ꯃꯥ ꯂꯧꯕ ꯂꯥꯛꯑꯒꯦ, ꯑꯩꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯣꯆꯧꯅ ꯑꯃꯨꯛ ꯑꯗꯣ ꯆꯥꯛꯇꯤ ꯑꯩꯅ ꯄꯨꯟꯅ ꯍꯥꯞꯄꯣ ꯍꯥꯏꯈ꯭ꯔꯕꯅꯦ, ꯅꯪ ꯆꯥꯛ ꯆꯥꯔꯒ ꯆꯠꯈ꯭ꯔꯣ ꯀꯩꯅꯣ, ꯆꯪꯉꯨꯈꯤꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯇꯥꯃꯣꯆꯧ ꯑꯩ ꯆꯪꯉꯔꯣꯏ, ꯍꯣꯇꯦꯜꯗꯔ ꯀꯩꯅꯣ ꯑꯩ ꯆꯥꯔꯒꯦ, ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯍꯥꯏꯊꯈ꯭ꯔꯒꯦ, ꯊꯕꯛꯁꯨ ꯌꯥꯝꯅ ꯆꯤꯜꯂꯤ, ꯑꯩ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯇꯥꯃꯣꯆꯧꯁꯦ ꯊꯥꯗꯔꯝꯃꯒ ꯑꯩꯗꯤ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯑꯣꯐꯤꯁꯇꯁꯨ ꯏꯁꯤꯡ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯩꯅ ꯋꯥꯔꯤꯗꯨ ꯇꯝꯕꯗ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯋꯥꯔꯤꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯣꯟꯅ ꯑꯣꯐꯤꯁ ꯁꯨꯇꯤ ꯊꯥꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯑꯩꯁꯦ ꯏꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯁꯨ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯆꯪꯁꯜꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯟꯅꯨꯄꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯗꯗꯥ ꯑꯁꯦꯡꯕ꯭ꯔꯣ? ꯑꯗꯨꯗꯤ ꯏꯅꯝꯃꯗꯤ ꯀꯤꯖꯔꯝꯃꯅꯤ, ꯑꯁ ꯑꯩꯗꯤ ꯀꯤꯕ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯅꯪ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯅꯅꯝꯃꯒ ꯂꯩꯃꯤꯟꯅꯔꯨ ꯂꯥꯛꯑꯣ, ꯑꯩꯒ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯅꯦꯝ ꯅꯀꯨꯕꯣꯛꯇ ꯑꯩ ꯍꯥꯏꯕꯤꯔꯝꯃꯒꯦ, ꯑꯩꯈꯣꯏ ꯖꯣꯅꯤꯗꯁꯨ ꯑꯩ ꯍꯥꯏꯔꯝꯃꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯗꯗꯥ ꯑꯩ ꯉꯝꯃꯣꯏꯀꯣ, ꯑꯩ ꯀꯤꯖꯩ ꯇꯜꯂꯤ, ꯏꯅꯝꯃꯗꯣ ꯀꯤꯔꯒꯅ ꯑꯩꯒꯤꯁꯤꯗ ꯂꯩꯔꯨ ꯂꯥꯛꯑꯣ ꯍꯥꯏꯌꯨ, ꯑꯩꯗꯤ ꯇꯜꯂꯤ ꯆꯠꯅꯤꯡꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯩ ꯀꯩꯅꯣꯅꯦ ꯃꯇꯝ ꯈꯔꯒꯤ ꯋꯥꯅꯤ, ꯃꯥꯏꯕ ꯑꯃꯁꯨ ꯇꯥꯟꯅꯔꯨꯔꯦ ꯍꯥꯏꯔꯦꯗꯅ, ꯃꯥꯏꯕꯗꯣ ꯉꯁꯤ ꯍꯌꯦꯡꯗꯤ ꯁꯪꯈꯤꯔꯣꯏ ꯍꯥꯏ, ꯍꯪꯆꯤꯠꯀꯨꯝꯕ ꯃꯥꯏꯕꯗꯣ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯑꯒ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯍꯟꯒꯦ, ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯑꯗꯨ ꯅꯪ ꯅꯣꯡ ꯅꯤꯅꯤꯃꯨꯛꯇ ꯅꯅꯝꯃꯒ ꯂꯩꯃꯤꯟꯅꯔꯨ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯁꯨ ꯃꯥꯁꯨ ꯇꯟꯗꯤ ꯇꯜꯂꯤꯕꯖꯥꯠꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯃꯟꯕꯗꯨꯗ ꯃꯥꯁꯨ ꯇꯟꯅ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯂꯧꯈꯠꯂꯒ ꯄꯨꯟꯅ ꯑꯉꯥꯡ ꯃꯆꯥꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯏꯆꯟꯅꯨꯄꯤꯗ ꯀꯥꯅꯟ, ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯕ ꯉꯝꯃꯔꯣꯏ, ꯅꯪ ꯆꯥꯛ ꯈꯔ ꯊꯣꯡꯗꯣꯛꯄꯤꯔꯨꯔꯣ, ꯍꯌꯦꯡꯋꯥꯏ ꯅꯪꯒꯤ ꯑꯉꯥꯡ ꯄꯣꯛꯂꯛꯄꯗ ꯑꯩ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯏꯅꯝꯃ ꯑꯩꯁꯨ ꯏꯇꯣꯝꯗꯅꯤ ꯀꯤꯖꯩ, ꯄꯨꯟꯅ ꯆꯥꯛꯇꯣ ꯊꯣꯡꯃꯤꯟꯅꯔꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗꯤ ꯏꯆꯟꯅꯨꯄꯤꯗꯨ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯔꯥꯡ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯩꯁꯨ ꯈꯔ ꯉꯟꯅ ꯊꯕꯛ ꯍꯜꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯑꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯒꯦ ꯍꯦꯛ ꯇꯧꯔꯛꯄꯁꯤꯗ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯤꯗ ꯇꯧꯔꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯏꯆꯟꯅꯨꯄꯤꯒꯤ ꯃꯁꯝꯗꯨꯁꯨ ꯃꯁꯛ ꯎꯗꯕ ꯑꯃꯅ ꯍꯦꯛꯇ ꯐꯣꯏꯗꯔꯛꯄꯗꯒꯤ ꯑꯉꯥꯡꯗꯣ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯆꯪꯁꯜꯂꯝꯃꯤ, ꯃꯗꯨꯗ ꯃꯈꯣꯏꯁꯦ ꯀꯤꯅ ꯀꯞꯄꯒ ꯂꯩꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯔꯛꯄ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯀꯥ ꯑꯗꯨꯗ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯗꯒꯤ ꯑꯃꯨꯛꯇꯕꯨ ꯁꯞꯇ꯭ꯔ ꯑꯃꯗ ꯃꯊꯛꯀꯤ ꯀꯥꯁꯤꯡꯗꯣ ꯄꯣꯠ ꯆꯩꯁꯦ ꯒꯣꯡ ꯂꯪꯊꯔꯛꯈꯤ꯫ ꯀꯤꯗꯅ ꯑꯩꯈꯣꯏꯁꯦ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯒ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗ ꯃꯊꯛ ꯊꯪꯕ ꯀꯥꯗꯣꯝꯗ ꯍꯥꯟꯅ ꯃꯥꯏꯕꯗꯣ ꯒꯣꯡ ꯆꯪꯈꯤ, ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯤꯒꯤ ꯀꯥꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯁꯤꯈꯤ, ꯃꯈꯣꯏꯒꯤ ꯊꯋꯥꯏꯅꯤ ꯅꯈꯣꯏꯗ ꯇꯧꯔꯤꯗꯣ, ꯍꯥꯟꯅ ꯅꯣꯏꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕꯒ ꯀꯩꯒ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯀꯃꯥꯏꯅ ꯁꯤꯈ꯭ꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯍꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯍꯦ, ꯑꯗꯨꯕꯨ ꯀꯥꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯁꯤꯈꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯪꯂꯦ꯫ ꯐꯔꯦ ꯑꯗꯣ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯁꯤ, ꯂꯥꯏꯇꯤꯟꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝ ꯂꯥꯡꯕ ꯍꯧꯕ ꯌꯥꯔꯦ꯫ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ, ꯑꯩꯗꯤ ꯄꯨꯡ 12ꯒꯤ ꯃꯇꯨꯡ ꯂꯥꯏ ꯈꯣꯏꯔꯝꯗꯦ, ꯑꯗꯨꯅ 12 ꯇꯥꯗ꯭ꯔꯤꯉꯩ ꯁꯠ ꯂꯣꯏꯁꯤꯜꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯃꯔꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯂꯥꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯎꯠ ꯈꯔꯅ ꯃꯤꯒꯤ ꯃꯤꯠꯇ ꯃꯅꯤꯈꯛ ꯌꯦꯛꯑꯒ ꯁꯤꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯋꯥꯏ ꯃꯃꯤꯗꯨ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯍꯪꯉꯝꯃꯤ꯫ ꯀꯣꯟꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯁꯤꯈꯤꯕ ꯊꯋꯥꯏ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ,
ꯌꯨꯝ ꯑꯁꯤ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯉꯝꯃꯣꯏ, ꯂꯩꯔꯒꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯋꯥꯕ ꯇꯥꯔꯒ ꯂꯩꯒꯅꯤ, ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯇꯥꯟꯊꯣꯛꯅꯕ ꯁꯤꯜꯂꯒꯁꯨ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯈꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯃꯥꯏꯕꯗꯨꯅ ꯅꯨꯃꯤꯠꯇꯨ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯗꯣꯛꯑꯝꯗꯕ ꯋꯥ ꯈꯔꯁꯨ ꯂꯩ꯫ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯕꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯥꯏꯇꯤꯡ ꯈꯣꯏꯔꯝ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯇꯝ ꯈꯔꯗꯤ ꯌꯨꯝ ꯑꯁꯤ ꯄꯨꯡꯆꯤꯛ ꯆꯤꯛꯅ ꯑꯩꯈꯣꯏꯁꯦ ꯁꯥꯟꯇꯤꯗ ꯂꯩꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯁꯨꯝ ꯀꯣꯟꯅ ꯇꯞꯅ ꯏꯃꯨꯡꯁꯦ ꯗꯁꯥ ꯃꯊꯪ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯊꯕꯛ កាꯕꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯐꯅ ꯀꯨꯏꯅ ꯅꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯄꯨꯡꯅꯥꯗ ꯅꯥꯔꯛꯄꯗꯒꯤ ꯀꯣꯟꯅ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯐꯝꯗꯣ ꯑꯩꯅ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯌꯣꯟꯊꯣꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯌꯣꯟꯗꯣꯔꯤꯕ ꯂꯧꯒꯗꯣꯔꯤꯕ ꯃꯤꯗꯨꯒ ꯍꯥꯟꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯐꯝꯁꯦ ꯁꯨꯃꯥꯏ ꯇꯧꯕꯗꯒꯤ ꯏꯪꯈꯣꯜꯁꯦ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯗꯅ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯑꯩꯗꯧꯅ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯗꯕꯗꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯏꯋꯥ ꯋꯥꯗꯅ ꯑꯗꯨꯃꯥꯏꯅ ꯌꯣꯟꯕꯗ ꯑꯗꯨꯝ ꯁꯤꯠꯈꯤ꯫ ꯃꯔꯝꯗꯤ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯕꯅꯤꯅ ꯃꯤꯅ ꯍꯦꯛ ꯎꯕꯗ ꯑꯗꯨꯝ ꯄꯥꯝꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯍꯟꯗꯛꯇꯤ ꯐꯖꯅ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯏꯪꯈꯣꯜ ꯑꯃ ꯂꯧꯔꯒ ꯅꯧꯅ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯍꯧꯖꯤꯛꯀꯤ ꯌꯨꯝ ꯏꯪꯈꯣꯜꯁꯤꯒꯤ ꯃꯄꯨꯁꯤ ꯃꯤ ꯐꯅ ꯌꯥꯝꯈ꯭ꯔꯦ ꯍꯥꯏ꯫ ꯑꯩꯅ ꯃꯤ ꯑꯃꯗ ꯌꯣꯟꯁꯤꯜꯂꯝꯕ ꯃꯇꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎ ꯃꯐꯝ ꯑꯗꯨ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫